Arambai News Guwahati da Maithelongi Pau W Singbu Yan Hanbu Maktada Chingangbam Susitrani na Kurumjari. Hauzik Pungpamasi Fawbagi Oina Maru Oiba Samlapa Pau Kara Lominarase. English Singani Kunmari gi Lok Sabha Mikhal gi Mangoinana ruling BJP na Anoba Laiwa Ama Kamladuna Ngarang Lok Sabha da Sitcha da Kuntram Doi Nupi gi Damak Reservation Thambagi Matangda Bill ama pass tawkre. Masida MP Chamriga Yankai Taruk Laibagi Manungda Chamriga Yankai Marina Bilasibu Sogwatki Aduga MP Anina Masigi Mayokta Laiki. Bilasina Lebagasiga Loinana Asamgi Razniti da Su Yammak Chauna Mami Ama Tarakadauri. Panbayai Bilasina Luchingba Karadi Ahing Tumba Yadabagi Pibamda Lakli. Samna Lok Sabada Sit Chamaga Marpuma Thoi Nupigi Damak Reserve Thambagi Wafam Lady. Masigi Matungina Asamgi Hozik Lariba Lok Sabha Sit Taramari Asigi Manungda Sit Maridi Nupi Singi Oina Reserve Torabayana Lady. Asida Sunatana Asam the Lariba Apunba Assembly Sit Chamaga Kunturu Asigi Manungda Sit Nipuni Thoidi Nupigi Oina Reserve Chat Kragani. Asumna Lebagasigi at a state Kaya the Su Ohong Karadi Soidana Lakadori. Razniti wala kaya amadi ningba kai hogadori. Mangdagi chagluk munikibaga pangkak koirakadori. Tawbutabu nupisingi oinadi masi achoba mai pakpa kumang choksinba amani haibada haimanba thokloi. Ngarang Barak Dairy Farmer Producer Cooperative Society Limited ki nomagi oiba annual body mi pham kre. Society asigi chairman Dayanidi Sarmana mi phama puoiduna Chingdong Lekai gi Hari Mandup ta pangthokiba thoramda shareholder chamaga yankai hena saruk yakhe. Barak Dairy gi secretary na annual report amadi chahi gi chaga chading loinana chaliba financial year asigi term miyam da pathoktuna tahanke. Mi phamaduda board of director Dhanja Gwala, Sanjit Sharma, Somorjit Singh, Samrendra Sharma, Birlal Singh, Jaideep Gwala, Rajkumar Gwala, amdi social worker Barun Singh na Chingbana Barak Dairy gi Chakut Kungthangi matangda maroiba wafam kaya thamke. Barak Dairy bu mapung faba cooperative society ama oihennabagi warepsu mayam punna amata oina lominakhe. Hauzik Manipur gi pauda Handak the Pakiba Kunza volunteer manga condition amata yaudana Tadokadabani Haina demand toraduna Hokiba September Tarani Panamadi Tarama Pangi Lonaba Ahingnong Yaidigi Holduna Chatarakiba Pung Nifuni Pangi General Strike ki Ngarang Aroibanumitasu Manipurgi Tampak Sin Batungna Banasigi Mami Paktakna Taki Kwaramban Ketil Kanakide Imfalgi Dukan Bank School College and Singba Amata Thong Hang Kide Lalol Diki Tabak Namak Chap Lepki Secretariat Natana Lengaki Loishang Ayamba Office Kanakide Thobal Kakching Bisnupur Amadi Imfal Isnaching Badalariba Ketil Sing Su Amata Kanakide Nupanupi Singna Lambi the Toraktuna Tire Maitaba Uwa Pajinduna Lambi Mayida Pamzinba Asina Chingba Chataduna Mija Toksin Tauba Tinki Yahan Kide. Ngarang ayuk Rapid Action Force Amadi Manipur Police ki gari khara Thojilak Padasu Singjamai Parking da Miamna Tingbadagi Mamai Laiduna Amuk Halanki. Delhi da Kem Saduna Laiba Manipur gi BJP gi Minister Amadi MLA Singh Haujiksu Prime Minister ga Unaba Pangdri. Adubungarang Numidjungba Pung Amarom Tarakpada Union Defense Minister Rajnath Singh Unaduna Manipura Athuba Matamda Santi Purakna Bathabak Paket Piu Haina Taksin Kivadanatana Prime Minister Dasu Taksin Binaba Haizaki Myanmar Manipur Ngamkai Paringasi Mapung Pana Sambal Kabinaba Loinana Manipura Popi Taribasi Pumut Mutatnaba Amadi Manipura NRC Athuba Matamda Chatna Hanabasu Defense Minister gi Miyeng Chingshin Ki Prime Minister na unabagi matam hek pirakpaga mahakpu unaduna Manipura Santi Puraknaba Taksingani Hairakli. Adubu Maragasida Youth of Manipur gi Nahasingna Manipur Lengakta Thamkiba Warep Singh Adubu Tabakta Ontokpagi Mami Uraktraba Maramna Ngrang Nahasingi Apunbana Tabidraba Lengak Amadi Lengak Loisingda Jackson Warol Ama Thamlakli. Madudi Chathariba Parliament Session Asida Manipurgi MP Singna House the Adjournment Motion Thangat Piduna Manipurgi issue asi reserve Tauhanbiu Miyamgi Kholau Puduna Delhi Chatkiba MLA Singna Hauzik Phawbigi oina Marik Chumba Report Manipur Miyamda Khanghan Ki Gadabani Miyamgi Kholau Puduna Delhi Chatpada Saruk Yariba MLA Singna Yaudabagi Matik Chaba Maram
ꯆꯞ ꯆꯥꯅ ꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤ ꯗꯣꯜꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ MLA ꯁꯤꯡꯅ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯗꯦꯜꯂꯤ ꯆꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯨꯊꯣꯛꯀꯗꯕꯅꯤ ꯃꯅꯤꯄꯨꯔ MP ꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯛꯇꯕ ꯇꯥꯔꯕ ꯑꯃꯗꯤ MLA ꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯁꯥꯟꯇꯤ ꯍꯟꯖꯤꯟꯍꯟꯗ꯭ꯔꯕꯗꯤ ꯌꯨꯊ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦꯁꯨ ꯍꯥꯏꯔꯛꯂꯤ ngarang ayuk pung nipan rom tabada Imphal East District ki Khamenlok Chingsang Pareng habadi Reserve Forest ki area sida bunker saraga hanadagi lumduna leriba kuki militant singna mitei khul tamna nomai amuk kaptharakre khunja volunteer singna su handuna kapki masigi matung kan kanadana mafam aduwaida Indian Army gi helicopter ama pairakpasu khunja singna uba fangkhe Khamenlok Chingsang Pareng da leiriba Maharani lok amadi mathak thangba saruk da leiriba Pidonu amadi Chingdai Khelemba laifam gi saruk singa si yongna kuki militant singna bunker kaya sajisinduna makhoigi achoba camp ama oina matam kaya gi mamangdagi leiraklibani hariba mafam asidagi ayuk nungthil da su kuki militant singna yamnamak toina nongmai kapthaduna lai hairi hausiksu kuki militant singna simol samusang amadi lokchau yaw haina khangnariba Khamenlok tainaba kuki khulsing asi kuki militant singi achoba makon ama oiduna leiribani Haukiba September 19 dagi hauduna su camp sing da chatuna yengsinbagi thabak leptana chatharakli ngarang Chochanpur District Police amadi Chochanpur da leriba CRPF ki apunba kangbu amana thangjing su camp yauna kangpokpi da leiba kuki militant singi su camp sing da chatuna hakthina na yengsingkibaga loinana thihumbagi thabak su chathakre su da leiba khader sing masing suna camp ta leiribra natraga leitrabra amadi makoigi khulai sing masing suna leiribra haibna chingba dusu kupna yengsinki hairi Sahi asigi haukiba me ahumda thokiba arson case ki ariba video amabu Sora Muslim community amadi Mitei community gi marakta haukiba September 18 da thokpani haina haizinduna Mitei community na Muslim gi yum mai thaki haribasi aranba pauni maramaduna sensitive oiba matamasida micham yamna asigumba sajinba amadi aranba pau phongba natragana social media da upload tawba natraga share tawba da su checksin wenaba Manipur police na miyamda haizarakli Naga customary law gi makhada yanaba puraktuna kuki singna lupa lakh ani kongba tarakre IT road ki chalwa area da tha sigi mangada rianglong khungi hanagi chairman Zuima Hotngampo koba miyoi amabu sen gi demand da KRA gi kadar kharana phujai ki ba thokdok ki matangda Naga customary law gi makhada yasinaba purakre Zuima Hotngampo gi maikeida liangmai naga council amadi UNC gi mihut singna aduga KRA gi maikeidana kuki inpi kangpokpi amadi Sadar Hills Chief Association gi mihut sing sarukya aduna thasi gi 19 da phamkiba mifam amada nakal ani gi marakta phamkiba mifam aduna naga customary law gi makhada aroiba yanabagi thoram thasi gi 23 ta chawang kining khunda pangthoklagani hairi Yanakiba wafamgi ahanbada hariba numit asida KRA gi maikeidigi Juima Hotngampogi asokpa layengba amadi atai amangata thokiba kaya adugi compensation oina lupa lakh ani numit asida khusinaba haina yanaki aduga ani shuba wafamda IT road paring da leriba nagagi khunja singda KRA gi maikeidigi makhal amatagi tax lawdaba hariba sigi thajaba cherol KRA gi maikeidigi numit asida puthokpa haiba asini haina cherol asina makhatana fongdorakli ningsingba yabadi thasigi mangada Juima Hotngampona maki imung manungi miyoi singa loinana Imphal da lakpagi lambida Chalwa area da KRA gi kadarni haina sak takchaba miyoi kharana sel gi demand tawbaga loinana mahakpu phuchaiba tawrakibani Hojik Nagaland gi pauda Nagaland gi hanagi minister oiramba Congress ki K Thereina handakta phongdokhiba wafam amabu kanna yaningdaba phongdokladuna Manipura kuki gi geopolitical arrangement tawbada Naga territory gi lam inchi ama fawba sokpa yaroi haina Nation IM gi maikeidagi akanba wafam ama thamlakli
Matam punamakta tayonaba ona tainaba thabakta tawduna laklaba ki thereina controversial oriba cookie singi tokhaiba lengaki demand bu sagot aduna handakta phongdokkiba wafam adu angakpa natte maki warol asina manipur gi geopolitical issue da maki gyan loksing watli habadu mayek sengna takli issue asigi sensitivity yenglaga nation gi oina naga territory gi lam inchi ama phawba sokpa yaroi haiba nakai sengba wafam ama mahakna phongdokadabani hairaduna mitei kuki ethnic issue asidagi ke therei lapna leibana phagani khangdana wa ngangdaba phai haina nation IM na ke thereida pautak pirakli handaki asidi Mizoram gi pauda Mizo Olympian hockey player Lalrem Siami lebak pokpo numit ki numidang China gi hang jawda pangthokadariba Asian Games English ni kulhumdoi gi damak Bangalore airport tagi khongsan kre Asian Games English ni tarani panda India gi damak sanakhiba ahanba Mizoram sanaroi mahakna oikhi maduda mahakna silver medal laurakibane panbayai Indiana Asian Games ki discipline ni phuda amatta chithadana saruk yananabagi damak Indian athlete contingent chatrukka yankhai thagadori Hojik atopa pausingda Khalistan da impham oiraga Bharat amadi Canada gi marakta diplomatic relation kaitharakli Canada gi awang pham ama pariba Canadian diplomat ama numit mangani gi manungda India thadoktuna chatkinaba foreign ministry na haikre panbayai Khalistani sing mamangdagi hauna Canada da changjafam loduna lei haina New Delhi na Canada gi mathakta maral siduna lakhi Canada lenga ki mideng makhada leiraga Bharat ki mayokta Khalistani terrorist singna matam kaya gi mamangdagi lalong kaya sanaduna lakli su hairi Khalistani luchingba Hardip Singh Nijarbu hatpa matamda diplomat Pavan Kumar Rai Chennai haina Canada na claim torakhiba wafam aduda America na su angakpa phongdorakre Maragasida Canada da anti-India activity amadi hate crime loinana criminal violence hengalakli wasida mideng thamlaga lebak asida leiriba amadi lebak asida chatpa pamliba Indian sing cheksinaba India lengakna ngarang advisory ama issue tawrakre asigumba thodogasi thokpa mafam singda yariba makhai chattanaba Indian singda khanghalakli Canada da leiriba Indian national sing amadi mahairoi singna Ottawa da leiba High Commission of India natraga Toronto amadi Vancouver da leiba Consulate General of India da makhoi gi website ki khuthang da tangai fadana register tawnabasu hairakli Thailand da mayai kaba polam sing business amadi sinabagi thodok anoba ama natri adubu ngakningai oribadi libagasi gi Bauddha mandir da leiba sannyasi singsu tamthiraba mayai kaba nisa sizinai haibagi pau lakli Mamang Jahigi November Thada Mayai Kaba Potlam Singh test Toba Matamda Mota Labor Sanyasi Singi Hakchangda Nisha Sizinarambagi Praman Pangbadagi Kudakta Hariba Mot Si Tadoktuna Sanyasi Singh Adu Charhanki Thailand gi Fesabun Pradesh ki Vungsamfan district ki Mot Amada Sanyasi Punamaki Hakchangda Nisha Sizinai Habagi Kudam Mayek Sengna Pangbangam Kre Aroiba Dangasigi Tentakpa Maroiba Pau Kara Assam ki CM Himanta Biswa Sarmana Rajasthan ki CM Ashok Gehlot Lomi Singhi Lawn Web of Tawdriba Fawba Mikal Thengnadanaba Haikre Supreme Court na Assam da illegal immigrants da Marilena citizenship A ki section 6 subsection A gi constitutional validity examination tongnaba October 13 tagi hearing chathaba hawrakani haire Malem gi khwaidigi wangba Bir Lachit Borpukan gi mitam Gajiawat tagi Jorhat handak tharakre saknaraba sculpture Ram Bhanji Sudardam meter Marphumari Sangba Ahom General Lachit Borpukan gi mitamasi Gajiabad Uttar Pradesh ta sahan kibani Activist amana Manipur lenga ki Commissioner Home da petition ama tharaduna More gi KLP camp ta chinjafam loduna leiba mitai kunithoi More dagi tekta gaidana puthok piraknaba haijakre Arunachal gi CM Pema Khanduna Isagi loan kanba amadi ngaktuna thamba sina state asigi inat ki yumbi oina lep kadori bani haikre Asian Games English ni kulhum doida Assam dagi Sanaroi Lavlina Borgohai amadi Harmanpit Singh na India gi flag bearer oigadori NIA na Canada ga marilinaba terror gangster network amaga marilinaba mioi nibhum doigi list ama release tawkre hariba mioi singa sigi maral matungi matangda aphangba information pibiraknaba agency asina haizarakle
ꯁꯠꯇꯤꯁꯒꯔꯒꯤ ꯔꯥꯏꯒꯔꯗ ꯂꯩꯕ ꯑꯦꯛꯖꯤꯁ ꯕꯦꯡꯛꯇꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯀꯥꯍꯦꯟꯕꯁꯤꯡꯅ ꯁꯅꯥ ꯑꯃꯗꯤ ꯁꯦꯜ ꯊꯨꯝ ꯌꯥꯎꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 9.50 ꯍꯨꯈ꯭ꯔꯦ꯫ ꯕꯦꯡꯛ ꯑꯁꯤ ꯍꯥꯡꯗꯣꯛꯄꯗ ꯋꯥꯔꯀꯔꯁꯤꯡꯅ ꯅꯣꯡꯃꯩ ꯎꯠꯂꯒ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯕꯦꯡꯛꯀꯤ ꯂꯣꯀꯔꯗꯒꯤ ꯁꯅꯥ ꯑꯃꯗꯤ ꯁꯦꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ 8ꯀꯤ ꯗꯀꯥꯏꯠ ꯈꯨꯠꯄꯨ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯀꯔꯞꯁꯟ ꯀꯦꯁꯇ ꯐꯥꯈꯤꯕ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯍꯥꯟꯅꯒꯤ ꯁꯤಎಂ ꯑꯃꯗꯤ ꯇꯤꯗꯤꯄꯤ ꯂꯨꯆꯤꯡꯕ ꯆꯟꯗ꯭ꯔꯕꯥꯕꯨ ꯅꯥꯏꯗꯨꯒꯤ ꯕꯦꯜ ꯄꯤꯇꯤꯁꯟ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯍꯥꯏ ꯀꯣꯔꯠꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 12 ꯐꯥꯎꯕ ꯕꯦꯜ ꯄꯤꯇꯤꯁꯟ ꯑꯁꯤ ꯍꯥꯏ ꯀꯣꯔꯠꯅ ꯁ꯭ꯇꯦ ꯇꯧꯔꯛꯈꯤ꯫ ꯀꯣꯆꯤꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯃꯦꯔꯤꯟ ꯇꯔꯗꯤꯒ꯭ꯔꯦꯗꯀꯤ ꯑꯅꯧꯕ ꯁ꯭ꯄꯦꯁꯤꯁ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯟꯅꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁꯠ APJ ꯑꯕꯗꯨꯜ ꯀꯂꯥꯝꯒꯤ ꯃꯃꯤꯡ ꯂꯧꯔꯗꯨꯅ ꯁ꯭ꯄꯦꯁꯤꯁ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯕꯥꯇꯦꯂꯤ ꯄꯦꯁ ꯀꯂꯥꯃꯤ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯤ꯫ ꯖꯄꯥꯟꯗ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯃꯁꯤꯡ ꯑꯉꯛꯄ ꯐꯪꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯥꯡꯆꯠꯇ ꯃꯤꯑꯣꯏ 10ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯆꯍꯤ 40ꯒꯤ ꯃꯊꯛꯇ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 115 ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯗ 19.1ꯒꯤ ꯑꯃꯗꯤ ꯆꯍꯤ 65 ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯃꯊꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯄꯟꯕ ꯌꯥꯏ ꯃꯥꯂꯦꯝꯒꯤ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯂꯤꯛꯅ ꯄꯣꯛꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯖꯄꯥꯟ ꯑꯁꯤꯁꯨ ꯑꯃ ꯑꯣꯏꯕꯅꯤ꯫ ꯑꯃꯗꯤ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯃꯦꯒꯅꯤꯆꯨꯗ 6.2ꯒꯤ ꯆꯥꯡꯗ ꯉꯔꯥꯡ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯤꯊꯤꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫